Akasbani Imphal Ngangbam Nganthoi na pau pazari ahanbada maruoiba pau Security Force na raija sigi tongan bamafamdagi aina thengkraba lalholup anigi miyoi mapan phare Delhi Uttar Pradesh Haryana amasung Punjab ta bombula thabada athengba thamkhre amasung Jammu Kashmir gi Uparajapal Manoj Sinha na Kashmir Division gi security gi phibam hanne yengsinkhre Manipur Police na Thobal Jilla dangrang UNLFP gi miyoi nipan khulai ga konana phagale makhoidagi AK-47 rifle ama AK-56 rifle ani M16 rifle ama 9mm pistol ama kapayariba AK-47 gi maru chamani futeret mobile handset tara umsung registration number yaudaba Fortuner SUV ama phagat ki haina Manipur Police na thador pachero lamana hairi atopa thodok amada Imphal West Jilla gi kaisam thongdagi Manipur Police na PLA gi kadar amangarang fare mahak Imphal da leiba dukan singdagi potse amasung sel khaibada senabani hairi amaromda haukiba pung kunmari asida National Highway number 38 ta tangai fadaba polam sing puba gari chani kunithoi amasung National Highway number 2 da gari chahum tara mari akanba security ga loina na sanglakre National Investigation Agency NIA Imphal branch na Kuki National Front Military Council gi kadar Thongminthang haukip Elias Thangboi haukip fare mag haukiba April kuntareta Bishnupur Jilla gi Naranchana da CRPF ki personnel ani hat ki bamsung atopa ani amana sopanang hankibada senabani hairi miyoi asi haukiba June 3 tasu atopa case amaga mari lenana NIA Delhi na faduna New Delhi gi district jail da lerakibani Pradhan Mantri Ayushman Bharat Health Infrastructure Mission PMA Vim gi makhada District Hospital Thobal da Critical Care Block ama Pradhan Mantri Narendra Modi na ngasi video conferencing gi kuthangda sangaragani Directorate of Health Services Manipur amasung State Health Society Manipur na sinba tharom asida kendra gi haksel amasung Yaphayumbal Mantri JP Nada Labor amasung Employment Mantri Dr. Mansukh Mandavia Labor amasung Employment ki Rajya Mantri Shobha Karan Laje haksel amasung Yaphayumbal gi Rajya Mantri Anupriya Patel Ayush ki Rajya Mantri Pratap Ganpat Rao Yadav Mukhyamantri Nongthomam Biren Singh amasung haksel Mantri Dr. Sapam Ranjan Singh saruk yagani tabiriba pause Akashbani Imphal dagini Subcommittee on Safeguarding and Enforcement of the Commission for Air Quality Management CAQM na Supreme Court ki order amagi matung ina Delhi Uttar Pradesh Haryana amasung Punjab ta bambula thabada thingba thamkhre athingba si Delhi NCR da ising nungsi ki phibam phasilaktabadagi thamkhibani commission asina mari leinaba agency singda ising nungsi ki phibam makhata na sokchindanaba graded response action plan lokhatuna thabak baikhanaba khanghalakli commission asina makhata na thingba sigi mayokta thabak satharakpa miyosing mathakta akanba thabak baikhalagani hairi Madhya Pradesh ki Mukhyamantri Dr. Mohan Yadav na hairi akoibagi phibamgi matangda khananainaba asina ngasigi malem asida khwaidagi maruoiba ama oiri malem kanba haibasi miyoi khudingmaki thaudangni wafam asi Mukhyamantri nangrang Bhopal da pangthokiba Global Efforts for Climate Change Contribution of States in India's Commitment haiba national seminar amada phongdokhibani Haryana Sarkar na Rajya duda saru mai thaba thingnaba Rajya Visishta Yojana sanahankhre scheme asigi makhada law lokhrabagi tungda lemhoba saru sing mai thadana ningthin loisanaba lawmi singda selgi tengbang pigani panchayat singna konba mafam singda saru mai amata thadaba singmana piduna pungning thogatkani sarkar gi machin chatpa misa manhai saru mai amata thadaba red zone panchayat singda lupa lakh amagi mana amasung yellow zone panchayat singdana lupa lising yangkhai mana pigani Sarkar na lokhalakliba tharangsing asigi phol oina ngarang phawbada phau thaba lam ekar lakh 8,38 gi longmi 1,032 sumna humbudra na register tawrakle lam ekar amamam gi oina law lokhraba tungda saru mai thadana ningthina loisinaba lupa 1,000 pigani maragasida Indian Council of Agricultural Research ki matungina hojik phawbada Haryana da kumsi sahi gi oina saru mai thabagi thodok 17 thengnare masi mamang sahiga yengnabada sada 18 hantharabani Jammu Kashmir gi Uparajapal Manoj Sinha na ngarang Kashmir Division gi jilla pumna maki security gi phibam hana yengsinkhre mifamadu da mahangna terrorist na ki halagliba dugi yenglaga security gi matik chaba thabak lokhanaba masong mari leinaba official singna matam chana thabak paikhanaba khanghanki
Sri Sinhana hai terrorist sing amasung makhoi bu mateng pangliba singi mathakta kan mathabak lokhatpagi tangai fadaba lei. Magna hai lamdam aduda samajik amasung sel tungi phibam phagarhanaba amasung miyamda soengam thohandanaba sarkarna honari. Jatigi mayokta aranba wafam kya sandoktuna miyamgi punsi ain amasung santi raksada singnaraklibi singi mathakta thabak lokhatkani haina sumhangna makha takhi. Uparajapalna narco terrorism ki wafam khudakta thengnaduna narco terror network thugainaba khwaidagi mangjil thana thabak paikhali haikhi. Marasida Jammu Kashmir gi Akhnur sector da lanmi gi gari da attack torokpa terrorist ama security force ka khuthongna bada leikhidre. Akasbani paumin hai leikidraba terrorist adu gi haksang khulai ga konana fangle. Terrorist sing na ngarang lanmi gi ambulance amada nongoi kapsilakhi. Tungda security force na mafam aduda thiba humbagi thabak sathakhi. Loinana nakal ani gi marakta nongoi kapnabagi thokdok thokhibani. Med Bibhag na hairi Madhya Pradesh ki nongpok thangba saruk Vidarbha amasung Chhattisgarh gi mafam kharada ngasi akhagraw yauna akanba nong chugani. Tamil Nadu, Puducherry, Karaikal, Kerala, Mahe, Karnataka gi kha thangba saruk amasung samudra khongbal sing amadi Lakshadweepta lakliba numit humni marini asida akhagraw yauna paraptagi mayai oiba sangda nong chugani hairi. Ngasi phongba pause singi maroiba pausingi damak haujik Rajkumari Mangalsana leire Mangalsana. Thagachari Nganthoi Mikok thibagi pau amasung Tamenglongda cold storage saba loisinkhibagi pau na ngasi phongnariba pauche singda maroiba pau oina phongnari. Ichel Express ta Tamenglonggi cold storage FCI godown mapung phana loisinba ngamkiba asina miyamgi sel thumgi phibam phagathanba ngamlagani haiba Chief Minister wafamna ahanba headline tawri. Pau asimak tongan mamongda headline tawduna Naharolgi thaudang amasung Manipur News yauna atei pauche singdasu maroiba pau oina phongnaba ure. Naharolgi thaudangda lisingani kunmanga mikok thibagi thabak chatharagani haiba pau asina ahanba headline tawri. Headline asigi makhada ing sok lisingani kunipanda Lok Sabhagi seat delimitation tawraba yai haina headline tawri. Pau asimak tongan mamongda headline tawduna Manipur News, Sanalaibak, Poknafam, Sanga Express ki edition Animal People's Chronicle amasung Hills Hornbill Express ki ahanba lamai da phongnari. CRPF ki Jawan Singh hatkibagi thodokta chenaba mioi NIA na phare haiba pau asina Imphal Free Press ta ahanba headline tawri. Pau asi Poknafam amasung Naharolgi thaudang yauna atei pauche singdasu tongan mamongda headline tawduna phongnari. Sanga Express English edition da lambi singda pothole kaya laibana gari macha thauba singda khudong thiningai ohele haiba pau asina ahanba headline tawri. Sanga Express Manipuri edition da SBI na police ta khudong chaba sing phanghandawri haiba pau na ahanba lamai da phongli. GP College ki mahiroi sing na bom thamlambagi mayok ta wakat mi phangkhre haiba pau na People's Chronicle da ani suba headline tawri. Pau asimak tongan mamong da headline tawduna ngasi phongnariba pauche singda maroiba pau oiri. Sanalaibakta State Senior Hockey Team da UNICO Group na lupa lakh ama mating pangkre haiba pau na ani suba headline tawri. Headline asigi makhada Hockey Manipur ga chanaraba masana oire haiba ningombam irabantagi wafam na color headline tawduna phongli. Manipur News ta EK Higher Secondary School gi Secretary Sarat na mahiroi ama sana lauthok hundokhibagi police na phagatkhre remand lauthokkhre haiba pau na maroiba pau oina phongli. Manipur gi thodokta yumpham oiraga India bu mingchathian na hotnaba afaba nate haiba Minister S.J. Shankar gi wafam na poknafam gi ahanba lamai da phongli. Huyanlan pauda media na asingba achumba pau phongduna miyambu mit na kong singhalabadi laingak na su miyambu noluk na chatkani haina headline tawduna pauche asigi ahanba lamai da phongli. Hills Hornbill Express ta STSN department kaya da surprise checking sa thakre sarkar na ahangba posting mengkhatpinaba appeal tawkhre haiba pauna maroiba pau oina phongli. Ganpyu Melda Tamenglong Zilla da pairakhiba Amur Falcon Singhi maramda kupna thigatnaba Wildlife Institute of India gi senior scientist ama mathang thada Manipur da laklagani haiba pauna ahanba headline tawri. Pau asimak Tamenglong Times tasu ahanba headline tawduna phongli. Nganthoi Thagachari Mangalsana aroibada maroiba pau amuhana security force na raija sigi tongan ba mafamdagi aina thengkhraba lalholub anigi mioi mapan phare. Delhi, Uttar Pradesh, Haryana amasung Punjab ta bambula thabada athengba thamkhre. Amasung Jammu Kashmir gi Uparajapal Manoj Sinha na Kashmir Division gi security gi phibam hana yengsinkhre. Pau loijare.